ꯑꯊꯧꯕꯁꯤꯡꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯈꯣꯡꯖꯣꯝ ꯗꯦꯒꯤ ꯊꯧꯔꯝ ꯆꯤꯡꯂꯦꯝꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯊꯃꯣꯏ ꯁꯦꯡꯁꯤ ꯂꯩꯕꯥꯛꯀꯤ ꯋꯥꯈꯜ ꯈꯟꯁꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯈꯣꯡꯖꯣꯝ ꯗꯦ ꯊꯧꯔꯝ ꯑꯁꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯅꯁꯨ ꯈꯪꯍꯧꯅꯕ ꯍꯣꯠꯅꯕꯅ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯄꯒꯤ ꯋꯥꯍꯟꯊꯣꯛ ꯃꯄꯨꯡ ꯐꯥꯒꯅꯤ ꯍꯥꯏꯅ ꯑꯥꯔ.ꯀꯦ. ꯃꯦꯘꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯃꯁꯨꯡ ꯔꯤꯝꯁꯇ ꯊꯕꯛ ꯍꯥꯞꯄꯒꯤ ꯔꯤꯖꯔቬꯁꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯁꯨꯝꯅ ꯍꯌꯦꯡꯗꯒꯤ ꯆꯠꯊꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯃꯤꯌꯥꯝꯒꯤ ꯏꯟꯇꯔꯦꯁꯇ ꯍꯟꯗꯣꯛꯄꯤꯌꯨ ꯍꯥꯏꯔꯤ IS News meeting tabiriba pumnamukpu ahanmuktada Monica Mayengbamna taramna ukchari COVID-19 ding ngakthoknaba khuttoina hambiyu hand sanitizer sizanabiyu mask upiyu fit taruki distance thambiyu yariba makai vaccine dose na kapthokpiyu chection ba haibasina pumnamaki afabani hojik pausan ongna pijari Kumja lising am kachanipan marfudra mathoigi April kulhumdoi da thokiba khongjom lal da ima leibak kitamak thawai kat khraba thauba singbu ningsing tunangasi kheba chingda leiba khongjom war memorial complex ta chamaga kunthra nithoi suba khongjom de gi thoram chinglemna pangthokre thoram aduda Manipur gi governor Anusuya Uike amasung chief minister nongthomam birena luchingduna miyam galonena kheba chingdolda leiba khongjom lal gi ningsing yumbi amade Pauna Brajabasi ki mitamda laikat ki Manipur Rifles ki personnel singna gun salute pi ki tungda khongjom turelda tarpon katlaba matung kheba chingkhongda pangthokpa mapung oiba thoramda khongjom parvasu lanthokhi khongjom de gamari lenana chahi khudingi numit asida miyamda uttuna lakpa drama khongjom lal chahi asiki oina pangthokleba chamaga kunthra thoi suba khongjom de gi thoram asida utkhidre madugi mahut ahanba oina Manipur Dramatic Union MDU gi artist singna sanaba Maharaj Kulachandra haiba drama ama utuna miyamgi pukning chingshinki Tharamadada Rajya Sabha gi MP Lesem Basana Jawa Cabinet Minister Singh MLA Singh Chief Secretary amadi DGP yauna police ki makok thongba official sing amasung tongan ba department sing official sing su sarugyaki Tharamadugi warol piraduna Chief Minister nongthamam biren hakibada mama lebak ki damakta Mapan naidana kathokpa ngamkiba aikhoigi athobasing aduna khutsu khulai leizadaba lanmi masing watpagi khudong chadaba kaya ama mayokna kiba amade maithiragani khangna British ke mayokta lanthengna kibani masimakna ngasi asi marebak mazati punungsibagi ithilama fawhan banumit haki aikhoigi paipu sing aduna aikhoida ningtamba piramle Makoina ningtamba sinabi ramlaba akoigi lam asibu aikoina ngak senba ngamlibara haiba si wahang ama oirakle matamdugi ipaipu singna British ta changjau haibada yakidi adubu ipaipu singna thambiram libang asi ngasigi lairik lai suhairiba mirol asina madu ngaktuna thamba ngamlibara haiba si aikoi khudingmakna khanthaba mathau tai haiki mahakna makhatana hai matamadada aikoi ki boundary Yatlam liba ase thang pai ba sagol tong balanmi khara dunani aikoi gi politician sing thamoi sengde politician sing da mareba ki wakhal khan bagi chang yamna watli lenga ki thabak tawri ba sing su leiba ki apun bagi wakhal wat bagi mami tai hairaduna politician aikoina thamoi sengna thabak tawduna nationalism da mang tharaba amasung lenga ki leidiba makok thongba singna thamoi senglaba matamda chawkhatpa haibadu oigani maramaduna aikoi punna hingminagani haiba wakhalon da tabak tawgadabani han haiki ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯏꯄꯥ ꯏꯄꯨꯁꯤꯡ ꯑꯗꯨꯅ ꯅꯤꯡꯇꯝꯕꯗꯤ ꯑꯩꯈꯣꯏꯗ ꯄꯤꯔꯝꯃꯦ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯅꯤꯡꯇꯝꯅ ꯄꯤꯔꯝꯃꯕ ꯁꯤꯟꯅꯕꯤꯔꯝꯃꯕ ꯂꯝ ꯑꯗꯣ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯑꯩꯈꯣꯏꯅ ꯃꯗꯨ ꯉꯥꯛꯄ ꯁꯦꯟꯕ ꯉꯝꯃꯤꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯑꯩꯈꯣꯏꯗ ꯂꯥꯛꯄꯗꯤ ꯅꯠꯇꯦ ꯃꯤꯅ ꯎꯁꯤꯠꯇꯕ ꯌꯥꯗꯕ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕ ꯃꯗꯨꯃ ꯖꯥꯇꯤ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯂꯥꯛꯑꯦ ꯃꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯆꯤꯡꯗꯝ ꯄꯨꯝꯅꯃꯛ ꯅꯤꯡꯁꯤꯡꯒꯗꯕꯁꯤ ꯃꯈꯣꯏꯅ ꯂꯩꯕꯥꯛꯁꯤꯗ ꯅꯤꯡꯈꯥ ꯇꯝꯕꯁꯤ ꯉꯥꯛꯑꯒ ꯊꯝꯕꯤꯔꯝꯃꯦ ꯌꯦꯛꯅꯕ ꯑꯋꯥ ꯇꯥꯟꯊꯣꯛꯇꯨꯅ ꯅꯤꯡꯈꯥ ꯇꯝꯕꯗꯤ ꯊꯝꯕꯤꯔꯝꯃꯦ ꯉꯁꯤ ꯃꯗꯨꯒꯤ ꯄꯣꯠꯁꯛꯇꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯔꯦ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯐꯤꯛꯀꯤ ꯖꯨꯒꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯖꯨꯒꯅꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ IAS IPS ꯅ ꯌꯣꯝꯃꯕ MCS ꯅ ꯌꯣꯝꯃꯕ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯁꯛꯇꯝꯗꯨ ꯀꯟꯕ ꯉꯝꯃꯤꯕ꯭ꯔꯥ ꯉꯝꯗꯕ꯭ꯔꯥ ꯍꯥꯏꯁꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯈꯟꯗꯕ ꯃꯊꯧ ꯇꯥꯏ ꯃꯇꯝꯗꯨꯗ
ꯃꯗꯨꯗ ꯊꯥꯡ ꯄꯥꯏꯕ ꯁꯒꯣꯜ ꯇꯣꯡꯕ ꯂꯥꯟꯃꯤ ꯈꯔꯅꯗꯤ ꯑꯩꯈꯣꯏꯒꯤ ꯕꯥꯎꯟꯗꯔꯤ ꯍꯥꯠꯂꯝꯃꯤ ꯅ꯭ꯌꯨ ꯌꯣꯔꯛ ꯇꯥꯏꯝꯁꯀꯤ 1949 ꯃꯔꯖ ꯇꯧꯕꯒꯤ ꯃꯅꯤꯄꯨꯔ ꯏꯟꯗꯤꯌꯥꯗ ꯃꯔꯖ ꯇꯧꯈ꯭ꯔꯦ 18,000 square miles with 5 lakhs and 12,000 population चावना इरग लेबने व्हाइट पेपर भारत सरकार की होम मिनिस्ट्री द लेबदा प्रोनोक्स कोई मचेत लेबदा तौबा मसी सि करिगिनो अखोय पॉलिटिशियन सिंग सिंसर होइना दे अखोय पॉलिटिशियन सिंग द नेशनलिज्म की यानवाले नेशनलिज्म की वखन यानवाले अखोय की लेबा सिविल सर्विस तौबिदि बसिंग द नेशनलिज्म की मदे अपुनबगी वखन गुवाटबगी ममी ताई then only politician लेकोने सिंसर होइरबा मने नेशनलिज्म न मांग थारबा लेबा प्रिपेयर्ड ऑफिसर सिंग सिंसर होइरबा मदि नेशनलिज्म न मांग थारकांदा पुन्ना हिमिनरी हाइबसे सिगी वाखलोन लेबै वाक्तो हानगी लालहलुप लुचिंगबा आरके मेघेन एलाई सना याई मसुंगसी खोंजोम देना लाकपदा खोंजोम वार मेमोरियल कॉम्प्लेक्स लाक्तुना अथौब सिंगी मफमदा इकाई खुमनबा उतखरे आरके मेघेना खेब चिंगथक्ता लेरिबा एंग्लो मणिपुरी वार्डा थवाइना पोंथा ओइखरबा इपा इपु अथौब सिंगी निंग सिंgyumbi अमदि खेब चिंगखोंगदा खिनलिबा पौना प्रजाबासीगी मितमदा लई कत्तुना अमदि सल्यूट पिदुना इकाई खुमनखे लोइनना खोंजोम तुरेलदा अथौब सिंगी मफमदसु तरबन कतखे आरके मेघेना हाय चही खुदिंगी पांगथोकलिबा थौरम asida school gi mahiroi singbu makhoi gi school authority na numit asida mafam asida pubirakuna adugumlaba anglo manipuri war 1891 gi lal adu kari maram gi damak thokribanum kari gi damak aikhoi gi ipai pu sing aduna lan pham adu da thawai kathokpa fawba gi dana lan adu sopna kribanu haiba adu mahiroi sing da ningthina khanghanduna risang sit na tungi mirol da su khanghaunaba hotnabana thoram asi pangthokpa gi wahan thok mapung fagani haiki Ministry of Health and Family Welfare, Government of India ki makhada Autonomous Institution ama oiriba Central Hospital Regional Institute of Medical Sciences RIMS ta thabak hapagi reservation ga mari lenana All Tribal Students Union atsumna talib demand pi dabagi mayokta union asina hayeng dagi chathagani haina laukthok kiba total shutdown asi public interest ta handok piu lebak miyamda akai ba piroi da mawongda thengnana ba mahiroi lup taruk MSF desam Suk KSA aims na chingbana appeal tarokli Central Institution ama oibagi leifam thokpa rules and regulations ki matung inna thabak tawhanduna miyam gi yaifanaba hotnabada atsumna su thabak tawbirakani haibagi thajaba mahiroi lup tarukna thamlakli higher authority ki level da pressure piduna rule gi wangmada thabak tawba miyoi singki mathakta thabak lokhat hanaba hotnaduna rule of law gi law lay haibasi utsi adum oinamak miyam dadi awaba piroisi mahiroi lup taruk nasu RIMS ki orakli ba phibam administrative defects sing si laitana ba akhanna miyam gi interest ta yengsin ba hauragani haina su mahiroi lup taruk ke luching ba tarukna khojek piduna ngasi thokpa cherol amana hari Regional Institute of Medical Sciences RIMS na thabak lawbada atsumna taliba reservation ki demand asi RIMS authority na thabakta onthok tabagi mayokta aheng atsumna chathagadoriba total shutdown asi miyam yenglaga handok pinaba RIMS ki director H Priyo Sakhina appeal tarokli ngasi RIMS ki on conference hall da pangthokiba paumi singa unaba amada director H Priyo Sakhina reservation ki thabak asi ministry na lep kadaba maramna RIMS authority na ngamde ministry dagi authority na ayi bacherol piduna khangan khre response lak pangai ri hainasu makhata na phongdoki request before also we go on requesting to postpone this ban for a few days because we are not the authority to give their this reservation. We are under the control of ministry. From the ministry the final reservation has to be given. That is we go on requesting. So tomorrow also ban has been called. Again we are requesting to the members of the Achum, please postpone this because this is a medical teaching institute as also the healthcare. It may affect the public. So I request again and again to the Achum members of the Achum, please postpone for some time. The communication is going on with the ministry and our side, and so they are also trying to clear as fast as possible. That is the main request. I call this press conference. National Highway number 37 gi New Kathil Manbidagi
Tinglong Laizang Village Faubagi Lambi Sembidabaga Mari Lena Hayeng April gi Tang Kunmari Tagi Lambi as the blockade Hauragani Hadi KYC President Ngamlal Khongsai SLYC President Sadmin Guite Amadi TMYC President Ngangam Khongsai na Sahi Toduna Tadorok Pachirol Amada April gi Tang Taranipanda Youth Clubs Sing gi Oiba Apun Bamipam Ama Pamduna New Katilman Bidagi Tinglong Laizang Village Faubagi Lambi Sembidabaga Mari Lena Media gi Kutangda NHIDCL Amadi Mari Lena authorities na Highway Construction gi package ani portion asi Makata na Semba Haudrabadi April gi Tang Kunmari Tagi blockade Hauragani Haina Kangan Gabal Cherol Asina Makatan Hai Tha Sikitara Mathoida local club leaders sing Amadi NHIDCL ga Mipam Amapamki Mipamatuda Hadi Balambi Sembagi Tabak Asi Chayol Amagi Manungda Hauba Amadi Lambi Asida Uful Hauriba Sisu Fahanbagi Kongtang Lokatpa Haina Yanakibani Masigi Matung April Gitang Taranipanda Amukhana NHIDCL ga Mipam Pangtoki Hariba Mipamatuda Lambi Semba Haubagi Matangda Yanaba Purakpa Ngam Kitaba Asina Maram Oraga blockage ke Kongtang Asi Jangshilak Pani NHIDCL Amadi Marinaba Authority na Lambi Asi Sembidaba Asina Maram Oraga local Miam Mahiroi Singna Teneriba Kodong Chadaba Amadi Masina Hakjangda Sokhanliba Kaya Asi Yengduna Lambi Asi Atu Matamda Semba Haubina Basu Apel Tarokli Kumjali Singh Makachamapan Marfudrama Thoida Sokna Kiba Anglo Manipuri War Manung Channa April Kulhum Doida Kakchingi Machin Manau Chingi Lanfamda Laikidraba Major Wangkai Mairaba Poila Laisangthem Amu Amasung Masak Kangaudraba Lanmi Singi Mapamda ngasi Miyamna Haikat Laikat Tamduna Ikai Kumna Kre Major Wangkai Mairaba Memorial Trust People's Museum Kakching Amasung Laisangthem Amu Memorial Trust na Justice Committee on Anglo Manipuri War 1891 Martyrs and Freedom Fighters of Kanglei Park Manipur ga Khotsamnaduna Pangthokiba Thoram Atuda Ibotombi Kuman German Justice Committee Wangkai Miyum Opendro Wangkai Mairaba Poilagi Suthang Laisangthem Acho Laisangthem Amugi Suthang Amadi Saknairaba Miyoi Kayana Thoram gi athoi mitung sing oina sarugya ke tharomasi ka bari lenana wangkai mairaba poilagi suthang wangkai mayum upendro na hai kumjale sing ma chamar pan marfudra ma thoi gi April kolum doida British ka wangkai mairaba poiliana luchingba lanmi kangbu amaga kakching gi machin manau chingda la soknabada wangkai mairaba poila amsung Mahaka Lakminaki Balanmi Taramapan Tawai Taki, Asigumanumit Asi, Manipur State Kitak, the Pangtok Pataram Ama, or Hanaba Manipur Langak that Taxinuna, Kakching Land from Numit Haina, Pangtok Naba Hotna Minaba, Matautari Haina, Makata Fondoki. Chamaga Kuntra Nitoi Subam, Kongjong Numitki, Ningsing Taram Nase, Jiribam District Su Paripuri Atoba Ningsing Globe, PPA, and L Jiribam Nasinduna, District Asige, Ningsing Kulda, Laiba, Manipurgi Atoba Singi Kubam Su Odiba, Ningsing Kul Biodiversity Park da Pangtokre, Nasigi Taramada, PPA, and L Game, Chairman, S. Lalmani Maite. Jimpal Jiribam ki President Atom Asang Bidevi PPA and LG General Secretary W Dinesh Maite amade tongan ba Civil Society Organization CSO Singi Luchingba Singsu Sarukya ke Tharomasi Kamari Legana PPA and L Jiribam ki General Secretary W Dinesh Maite na Fongdoki Bada Iraiba ki Iram Damgi Damag Kongjom gi Lanpam da Thauna Paraba Ipa Ipu Singna Thawai Tha ki Banumit Asi ngasigi Iraicha Singna Kaidonung da Kaufam Thokte Lakadoriba Jahi Singda Tharom Asibu Hena Mapung Fana Pangthokpa Nabagi damag aikoi punna saruk yamina si haki akhoi Jiribamgi Paripuri thaupa ningsing lupna Sri Kanda akhoi Biodiversity Park ningsing kun leriba sida akhoi chai khuding pangthokpokum ngasi mafum masida akhoi khongdom te asi pangthokchari masida akhoi tongan ba sangstan kaya amadi araba kasana singba mafum kaya dagi lapidana khotana mafum masida akhoi pangthokpa ngamjaba si asugi mate akhoi Nungai Jawam Song Pen Bapukse, Nasi, Hodona, Koi, Irebaki, the Mukta, Ato Bossing Aduna, Irebaki, the Muta Tawaina, Panda Pikiba, Adunova, Hongom Landu, a Tawai Kakiba, Mayang Pamduga, Hakaleka, Sukoi Tamjavani, Masia Koileva, Koileva Masata, London Sigi, Irisha Singnasu, a single Tarum Si, a Tawang Yama, Yavi from Tokrai, with a Kanje. Duna Matunga Su, a single Manamit, a Sia Koimamna, Kangam the Basu Manamit, Mam, Tawai Hang. Yauna Isai Asin Bakiale, so Hanga Kaito Piraga, Sumatoromasi, Matung Tarak, but the Mapung Pana Saruyamina says. Manipuri Literary and Cultural Forum Tripura Sinuna Tripuragi Gauranagar Kawaida
Chamaga Kuntrani Suba Kongjom Lal Ningsing Toram Pangtoke, Pona Brajabasi Parkta, Kinbat Ningtam Nanmi, Pona Brajabasi Kimitamda, Haikat Lekat Tamdana, Pangtok Patoram Aduda, social activist and Madan, Forum Gi Secretary, Kwesnam Mangolam Sung, Publicity Secretary and Binodana, Mitungnin Sing Sarukiake, Toram Gi, Wangang Roy Singna, Kongjom Langi Maramda, Wangaki. Hauki bapung kun mari sida India da nauna miyoi lesing tara chama sup na mga COVID positive oy beteng naki lainas na maram orga miyoi kunitoy laikidrei fagalapagi chang chada marfudrani pandasmik taruk tereta hantara krei apun ba confirm case na koti mari lakni funipan lesing marfudrama thoi chamapan marfumapan yau krei active case masing lesing humputaret chanipan sup na tarukta hengat lakrei lainas na maram orga laikidaba apun mamigi masing na lak nga lesing kontrama thoi chahum kunmapan sukre lainas te kinab haduna discharge tawkiba apun mamigi masing na koti mari lakni Toy listing Marfudrani toy, Jahum Yankamari Yokre, Lena Asting Aktok Nava vaccine Kaptokiba, upon Migi Masing Koti Janikun Lag Home Futaruk listing Kuntramapan Henkre. Malem Yuna COVID lecture na quadi Hena so alabale vaccine gimanung the USA na Ahanba, Indian Anisuba Amadi France na Home Subada Lady, Awang Nupuk State Sing Yona, Assam na Ahanba, Mizoram na Anisuba Amadi Manipur na Home Subada Lady. Lalhuba Fauham Temba Haibadona, MLA Singsu, Themba Hayu, Homecoming Ceremony, Toina, Pangtok Libasi, Economic Development Game, Tag a Wang Bagini Haina, Miyamda, Ut China ba, Yawaloi, Poham, Pudhoktuna, Kumhai Utpani Haina, Aina Think Rabala Loop, Prepak Prona, Fongtorakle, Loop Asiki Media Coordinator, Lanchin Banangasi, Presta Talk Pachirol Amana, Security Personnel Singnam, Kautok Trasu, Masana Adum, Toksagadaba. Gi ngaiduna leidaba lalhoba Fauham Singda government na matam amadi sentum manghanduna thaurang tawbagi kanaba asikarino haibagi miyamna khangjinbiyu asigumba Fauham Singda kok thadabagi mahota miyamgi thabak tawgani haina sel chauna thadaduna MLA oinaba kayana Chief Minister N Birenda pendabagi kholau thoklaklibas sidum oina yengsanno lebak irang thokan lakanu Makoi Singasi Huralge Senjat Thumjat Taugi Haina vote lepati oiramoi Makoi su Chief Minister Gumna Wasak Chamada Kuntrakhak Thabak Taubagumna Tauningami Magi Chendra Magi Kendra Singda Semgat Sagatkani Haina Miyamda Thazahan Kibangaktani Mangam Lautoglaga Pam Tol Khara Piselaga Angang Machadona Thamgani Khaliba Adugi Mayokta Lepkiba MLA Sing Adu Pauba Loinaba Tinaba Hyderabad Luchingba Amana Peace and Development Game Maramda Wa Ngang Basi Tayone Hari Miyam Gidamak Katok Pagalonina Hiram Gayada Taudang Yaramba Nambol Langpuktagi Lakiraba RK Sana Jawbagi Lana Taurunga Marilenina Ex All Manipur Young Pioneer Organization gi thomi singna langjing achobada leiba old age home gi ima singda chana thakna potlam sing khutsin na bagalonina ima singda kurum jawagi thoram pang thokre potlam sing adu home asiki president Dr. Mayengbam Kamala secretary Gita Konthaujam amadi legal advisor G Gangarani na chingba member singda khutsin aki thoram aduda Ex All Manipur Young Pioneer Organization gi senior member Brahmachari Mayum Dauji Sharma amadi Old Age Home Langjing Achobagi advisor RK Mapaksana Anina Presidium member oina saruk yaki loinana thoram aduda social worker W Devas amadi Ex All Manipur Young Pioneer Organization gi thomi kya saruk yaki miyam gi thabak thoram singda mangjil thana chen chonglamba RK Sana jawbana hingle matamda medical tamliba mahiroi singida mak khanduna mahaki hakchang Mahakna Laikidraba Matung Regional Institute of Medical Sciences RIMS da Kathok Lamba Pukchel Jaraba Misak Amani Mahakna Hinglingai Matamda Mahaki Lana Thoram Numita Old Age Home gi Ahal Singda Ngamjaba Kudol Tambiu Haina Takpirambadagi Langjing Achobada Ladiba Old Age Home Asigi Ima Singda Ngamjaba Acha Athak Sing Kudol Tamjaba Lakpani Haridana Thoram Aduda Sarukyakiba Social Worker W Devasna Fungdoki Tharom adugi manung channa sarukya kibasingna minute ani tomina leptuna RK Sana jawbabu awang bathakta ikai khumna utki Thasigi Kunda Imphal East District Police Commando na
ꯐꯥꯔꯦ ꯍꯥꯏꯔꯤꯕ ꯖꯣꯟꯁꯟ ꯑꯁꯦꯝ ꯑꯦꯂꯥꯏꯁ ꯖꯣꯟ ꯆꯍꯤ ꯅꯤꯐꯨ ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯑꯁꯣꯛ ꯂꯩꯐꯝ ꯀ꯭ꯋꯥꯀꯩꯊꯦꯜ ꯃꯌꯥꯏ ꯀꯣꯕꯤ ꯊꯤꯌꯥꯝ ꯂꯩꯀꯥꯏ ꯍꯧꯖꯤꯛꯅ ꯃꯣꯡꯁꯥꯡꯒꯩ ꯃꯅꯤꯡ ꯂꯩꯀꯥꯏ ꯑꯃꯗꯤ ꯆꯤꯡꯉꯥꯈꯝ ꯅꯤꯡꯉꯣꯜ ꯈꯦꯇ꯭ꯔꯤꯃꯌꯨꯝ ꯑꯣꯡꯕꯤ ꯁꯨꯅꯤꯕꯂꯥ ꯑꯦꯂꯥꯏꯁ ꯑꯕꯦ ꯆꯍꯤ ꯅꯤꯐꯨ ꯃꯄꯨꯔꯣꯏꯕ KH ꯁꯣꯃꯦꯟꯗ꯭ꯔꯣ ꯂꯩꯐꯝ ꯁꯤꯡꯖꯃꯩ ꯃꯌꯦꯡꯕꯝ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤ RPUF ꯑꯃꯗꯤ ꯃꯁꯤꯒꯤ ꯂꯥꯟꯃꯤ ꯁꯤꯡꯂꯨꯞ PLA ꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯜꯍꯧꯂꯨꯞ ꯑꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯄꯕ꯭ꯂꯤꯁꯤꯇꯤ ꯕꯪꯀꯤꯝꯅ ngasi ꯄ꯭ꯔꯦꯁꯇ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛ ꯊꯠꯅ ꯑꯇꯦꯟ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯃꯤꯟꯅꯁꯤ प्रधान मंत्री कौशल विकास योजना PMKVY 4.0 स्कीम की मखादा हेंग डायर लंग मचू संगबगी फ्री ट्रेनिंग पिजगदौरी अकक्नब सिट मसिंगनी अहान बलाकपा मियोइसिंगदा हेन खुदोंग चाबसु पिजगनी लेफम की खुदोंग चाबसु पिजरी अकुप मरोल गिदमक लेंसिन बिरक्सी KB फिलांथ्रोपी 5 खाबम लंखाई मंत्री पुखी मोबाइल नंबर 8732017957 amadi 8794275386 da contact tobiraknaba nimsinjai break ki matungda mayam mudaram nokchari makhata pawda Thaunana Film Forum Manipur ga khutsamnatuna chahi khudingi pangthokpa handakka taramatoirak suba Manipuri Film Awards Manifa ngarang kakching phausupa ta leiba kakching Dramatic Union gi auditorium da lanthokre Tharamadu Manipur gi Health amadi IPR Minister oidiba Dr. Sapam Ranjanna Chief Guest oiki aduga Thauna gi President Yengkhom Nilachandra amadi Film Forum Manipur gi Chairman L Surjikant Sharma anina Presidium member oina sarugya Taramathoi suba Manifa asida mana fanglabasing adude Best Actor in Supporting Role Female da Nangbu Ngairambani film dagi abinaw Best Actor in Supporting Role Male da Awaiba Mapu film dagi CH Ramesh Chandra idhau Best Costume da Aigi Nupi Tamnalai film dagi Bimol Taurem Best Makeup da Mityengi Wangwadasu film dagi Priya Devi Best Child Artist da Asengba Iral film dagi Lamnganbi Lashram Best Lyricist da Aigi Nupi Tamnalai film dagi Umangna Aikhoigi Thawaini Haiba Isaida Ojit Babu Ningthaujam Best Playback Singer Female da Akangba Nachom film dagi Maral Leiktaba Pirangse Haiba Isaida Pusparani Best Playback Singer Male da Taxi da Thoibi film dagi Pamjaruba Thamoigi Haiba Isaida Sori Senjam Best Music Director da Aigi Nupi Tamnalai film dagi Rahul Blue Best Background Score da Khulaksa film dagi Kenau HD Best Audiography da Awaiba Mapu film dagi Bali Ningthaujam da PK Tongan ba film sing amasung atay miyoi kaya dasu tongan ba award sing lanthokhi Sirius Films banner gi makhada puthok kataba Liza Lembi 2 Hainamington ba Manipuri feature film amagi yaifa thongni tharam ngasi Khurai Kongpal Sajor Laikai Dalaiba film asigi producer Sudhir Kangjam gi yumda pangthokre Harba film asigi story screenplay amadi direction Sudhir Kangjam gini film asida Silhaiba Shushmita Artina Danny Maya idhauna chingbana maruiba saktam langli Hojik sanabagi pau lobirase Manipur Cricket Association Sinuna team Kunma Thoina Saruk Yaraga group Madi Khaidona Ngarang Model Higher Secondary Amadi Oriental College Ground da Hagdoklaga Chatharakliba Ahanba MNCA Men's Under 19 One Day Trophy gi ngasi sanakiba match amada YUCC Kwakatel Moirang Purelna CRAU Kamnam Bazar Maitiba Bikre Luang Pokpa Cricket Ground ngasi NCA Ningthaukhong amadi YWC Langtabalna sanakiba match ta nongna maram oraga mapung fana sana bangamdana yeithokre Tournament asigi ngasi Model Higher Secondary amadi Oriental College Ground da sanakiba match ta YUCC na wicket tarada CRAU bo maitiba pikhi match asigi ahanba innings ta CRAU na bat paiduna over 13 ka ball marida wicket loinamak turaga run
humdramari khak lauduna target run humdramanga thamki YUCC na Anisuba innings bat paiduna over tarukta wicket amata tuduna run humdra taret lauduna match asi mai paki Mai pakraba YUCC ki sanaroi KH punsibana over mangaga ball marida wicket taret tuhanduna man of the match ki title lauki luang popa cricket ground da sanaki ba match ta NCA na ahanba innings bat paiduna run chamag puntret lauki Anisuba innings ta YWC na bat pai ki bada over ama mapung Fadana ball ahum watlingai da nong churak pana maram oraga match lepki All Manipur Polo Association ki Secretary General ki thau puramba Huidrom Leonid na manung matam chadana laikitabada Association ki thaumi singna laikitabagi thawai mirel na mapugi laikolda ingna chikna leidunaba thauni ki haide Ampana Tadorok Pocherol amagi matung ina Huidrom Leonid masagi anaba amana hauki batang taramapanda masagi anaba amadagi Taibang palbu tadoki bani laikidrabage imung manungna nang hauriba awabada association na sarugyari haina Cherolda makhatana phongdorakli Volleyball Federation of India gi me makhada West Bengal da yumbu oraga lakliba me kunipan dagi June ama fawa bara bazar da pangthokadoriba Nifumanga Suba Sub Junior Boys and Girls National Volleyball Championship da sarugyanaba Manipur gi volleyball team semnaba nupa sanaroi kunmanga madinupi sanaroi taranithoi gi ming lautoklei lautoklaba sanaroi singna hayeng ayuk pung 3 tabada Common Lampak Volleyball Ground da lagtuna NG Inaucha W Lakshmi LTK namadi S Asok Kumar da report tawragadabani haina All Manipur Volleyball Association na thadorok pachirol amada kangadagli masigi oiba ingasagi pau pizari Ngasi Manipur da khwaidagi sakibagi chang ase Celsius degree 18.5 oiki khwaidagi ingbagi chang na Celsius degree 13.8 oiki nungsiti yawba ising maligi chang na ayukta chada 38 amade nungthalar chada 40 oiki nungjugi chang na millimeter 3.8 oiki aroibada maroiba pau Thau wasing muning sing duna khongjom de gi thoram chinglem na pangthokre politician sing thamoi sing si leibak ki wakai khan si haina chief minister na hari khongjom de thoram asi tungi mirol na su khanghau na ba hona bana thoram asi pangthokpagi wahan thok mapung phagani haina RK menghe na phongdokre Rims the Tabak Hapagi reservation ga Marilena Atsum na hayeng dagi Jathagani haina lautokiba total shutdown miyamgi interesta handok piyu hari Howjiki wanadi IS News na pizza pau matang asilo sinjare